돈! 아이가 뭘 또 알아? 떠올리시네. พ่อ我查对不起 아이, 이봐이 느낌 느낌 잘 따뜻한 색깔 이봐이 가오라시 이봐이, 이봐이 짜살로. 이봐이 할라마게 아, 이시엔 거의 한비라 뭐. 아이, 팜다 루랑 떼긴 그게. 하이, 이베마. 러북 라망시다. 낭나 떠리버시고 가리노. 아이디 낭시에 가돈다 사크라게 하이다나. 이빠디 싱나바니. 하이, 낭기 피범시부 가리노, 이베마. 낭뭐 가다이다기노. 나밍나 가리 거구노. 바보, 나 자기 분실이 릴링드라바 와리 ꯑꯃꯒꯤ ꯈꯣꯡꯆꯠ ꯑꯩꯅ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯄꯟꯊꯨꯡꯗꯤ ꯁꯤꯕ ꯀꯧꯕ ꯅꯨꯃꯤꯠꯇꯨꯗꯅꯦ 헤헤헤, 하이헤이디. ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ. 이바이, 토이비 사나세 얌나 파바 오자 오이레니. ꯍꯣꯏ. 레카이기 프라이빗 스쿨세 마나 핵 야오르ꯛꯄꯗꯒꯤ ꯃꯍꯩꯔꯣꯏ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯒꯠꯂꯦ. ꯃꯊꯟꯇ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯁ꯭ꯀꯨꯜ ꯄꯨꯕꯁꯦ ꯈꯔ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯐꯥꯎꯟꯗꯔ ꯑꯣꯖꯥ ꯔꯥꯖꯦꯟꯗ ꯍꯥꯏꯖꯔꯨꯕꯗ ꯑꯍꯣꯏ. ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯅ ꯁ꯭ꯀꯨꯜ ꯄꯨꯍꯟꯕꯅꯤꯗ. ꯌꯥꯝ ꯐꯩ. ꯐꯩ. ꯍꯟꯇꯛꯀꯤ ꯅꯕꯗꯤꯞ ꯈꯣꯡꯆꯠ ꯑꯁꯤꯁꯨꯅꯦ ꯃꯊꯟꯇ ꯊꯅꯝꯕ ꯄꯥꯝꯗꯕꯗꯒꯤ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯧꯖꯔꯤꯕꯅꯤꯅꯦ. 부비게답니 이마, ꯊꯝꯃꯣ ꯑꯗꯨꯗ ꯊꯝꯃꯣ. 이베마 토이비 사나. ꯑꯩꯈꯣꯏ ꯃꯌꯥꯝꯅꯕꯗꯤ ꯆꯠꯇꯣꯏꯁꯦ ꯅꯪꯁꯨ ꯌꯥꯎꯁꯤꯀꯣ. ꯃꯥꯃꯥ, ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯑꯣꯏꯕꯁꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯑꯩ ꯂꯩꯖꯍꯧꯔꯒꯦꯅ ꯍꯥꯏꯖꯔꯤꯕ. ꯀꯌꯥꯗ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯔꯤꯕꯅꯣꯅꯦ ꯅꯕꯗꯤꯞ ꯆꯠꯄꯗꯒꯤ ꯑꯉꯥꯡ ꯇꯥꯛꯄꯤꯕꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯃꯥꯅ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯊꯥ ꯃꯈꯥꯏ ꯑꯃꯅꯤ. ꯅꯊꯟꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯗꯣ ꯏꯄꯥꯅ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯁꯔꯠ, ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯊꯣꯏꯕꯤ ꯁꯅꯥꯗꯣ 마기 타와이나 할락반이네 짜세 ꯍꯣꯏꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯛꯇꯝ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯃꯌꯥꯝ ꯆꯥ ꯄꯥꯏꯁꯤ